Ansamna hayeng numidangdagi economic blockade tawgadawre Manipur government ka yanakiba MOA Memorandum of Agreement adu thabag away na pangthoktabagidamag ansam All Naga Student Association Manipur na November 6 gi numidang pung tarugtagi nagataba mapamsingda economic blockade sa tharagani hay na laukthokre ansam na thokpa cherol aman hay ansam gi English ngani kunithoy kun marigi ani subang Legislative Assembly gi mipam October 13 da tamay headquarter Tamenglong da pangthokibaga loinan nang mipam aduna November 6 dagi makataba khongjang sangsinaba warep lawre Chathagadawriba khongjang asi Manipur government amasung ansam gi maraktat sahi asigi May 16 yanakiba MOA Memorandum of Agreement aduda yawriba wafamde law and order gi phibam yengsilaba matungda internet connectivity ase numit mangani gi manungda mathau tawhan gadabane Academic session amagidamak assistant professor chamaga marfudra contract basis ta engage tawna bagidamak pangthokiba exam gi faladu November ani fawagi manungda lautho uhay basini haire Manipur government na October 13 da thokpo order amana state ase the internet service thingbagi matam ase makhata na numit mangani sangdokre Amaromda government na assistant professor chamaga marfudra contract basis ta lawna ba pangthokiba exam adu Haidoktaba na maram oiraga state asigi government college singda oja watpagi achauba khudong sadaba mamayok na rehaire Thawong asi ansam amasung Manipur government ki marakta yanaki bawafam thawaidaba ne Masina maram oiraga Manipur government amasung ansam gi marakta yanaki bawafam thabak oina pangthoktriba phawba nagataba Manipur gi mafam khudingmakta November 3 gi numidang pung 6 dagi economic blockade satharagani haire Rongmai Naga Youth Organization na internet hangdoktabagi National Highway 37 da economic blockade sathaba haukhre Hauzik wariba Manipur gi phibam asiga mari lainana Manipur laingang na matam kakta na internet thingjinbagi khongjang sangsaliba si handokpi yuhai na All Naga Student Union Manipur Ansamga Manipur lainga ka Memorandum of Understanding ama khuyek pinakiba adu thabak to onthoroktabadagi Rongmai Naga Youth Organization na ngarang dagi hauna National Highway 37 Imphal Jiribam lambida economic blockade sathaba haukhre Ansamga Manipur lainga ka internet hangbagi matangda yanakibagi matam October 13 da oikhibana maram oiduna government ka makhata na wari sanararoi loina na makhata na economic blockade sathabaga loina na national project kaya amaso thingjinbagi thabak satharagani haire pausi asina phangba paugi matungina de ngahan tamai headquarter da ansamgi oiba mifam ama pangthoktuna warep kaya laukhre haire Laukiba warep sing adugi manungsan na November 3 phawbagi manungda Manipur laingak na internet thingbagi khongfam handoktrabade hairiba numit asidagi hauna National Highway animakta economic blockade matam kakta na sathaba amade national project sing thingjinbagi warep su laukhre haire